Masi aigi nakta yam thongna lerba koigi raibak se kanbada haidi yam angle lamadagi quite maru oiba one of the most important issue haitare koigi environment gi lam sida koigi naham oine yam kumang toksuna cheliba haidi masal initiative achom lorga chelakli ngasi bawda hai ahana su khangjai yam thongna lerba koina yamna positive oina khanjabai nauni Manikanta Mutum environmental activist masamuk na shu Manipur gi representative oiriba koigi MLA nifu da shu chatlaga hi naw sina memorandum biri haira kanda house da shu sigi matang si issue si matang da khanan nakhre adu magi mahakna pinaiba na point ani se the la yamna important oiba point ni eta sing hara da city politics ki adu ada gi amta nate kuji environment se imaleba kan se hara gi imaleba kan na buji da sing thamam tholei imasing myam tholei masu imaleba kan bada issue ama da puthora environment si kan da ya imaleba si kan da ya ti habagi changsali binaham ni aduna si initiative lokholaiba makoin lokholaiba sida akoina support piraga command labor representative sina akoigi ngatang thajaba pirakpatuda natabada ma initiative bo haijari ba magi point ani se mapung phan amta yam thuna tawandiu haina so igi site request tawjari duga secy igi site ngamjabana akoigi ai as a national secretary of Republican Party of India thawali igi site gi center da akoigi union minister Sri Ramdas thawale ta shuna aduga as well as akoigi cabinet minister oi babu pendra da tasu masamak ta akoina sigi memorandum se yahonnaba ayam thuna sinjarani aduga sigi akoigi central government dasu mahaki initiative se khanganba mathau tai khangangadabani haibi wakhalonda aigi site gi mahaki memorandum se ukhannabai honna jagani aduna thona leina Manikanta Mutum da soina haijari sidagi hena tawbungam boibio akoi site gi so angamba dum ko support tawjagi na so haijari